ngasi angan bayuktagi hauna Jiribamdagi Imphal pot chai puba gari 63 chatpa hokre. A69 Battalion CRPF ki AC na luchingba team amaga loinana Jiribamdagi pot puba gari sing khongsan ba hokrabasu Thao amadi gas puba gari sing di Chatlu Yakhidre. Pau asina hai Jiribamdagi pot puduna chatkiba gari sing adude FCI ki nifumari cement ki 19 fertilizer ki manga biscuit ki ama gym materials ki ama plastic items ki ahum amadi new car ani punna gari 63 ase escort tawraga Imphal gi damak chatkibani adumakpo oil tanker chama ama loaded LPG gi difutaruk punna gari chama nifutare Jiribamda panduna lehori haire panbaya badi ngarang tarbungda kuki singna athingba pibadagi gari sing chatkidabani ngasi escort tawraga gari sing chatpa sida oil tanker amadi LPG gari sing chattabagi matangda IT news na fangba pauda gari mapu singna daita lawjagadabani haibadagi gari sing chattabani hairi